hojing leiba se Imphal gi Rajbabal gi hek mamang traffic island du le hojing ngarang Imphal na thunglakhiba haibadi ngarang midang pung 8:30 taw matam da Imphal thunglakhiba Union Home Minister Amit Shah ngarang numidang tongan ba lega ke wafam sing khana khaba matungda Rajbabal da lekhibani adu ngasi hojing ayu pung 10:30 taw matam da Amit Shah hojing Chief Minister Banglo wi da khongsan khe adu Amit Shah na Rajbabal da leringi matam da lamdam masi we ba CSO sing unan ba thorang tormani adu haidi ba CSO sing gi marakti maira pai bi imalu ki lusing ba khara gadi una khre ha ba hojing pau phangi makhatana akwai hojing CM Banglo gi mamangda CM Banglo banung da kokomi gi adu umlaba akwai official singa unatna hi hojing oiri ba hiram masi matang da wari shanar ba yai hai thajanari ado pau gi likhul amadna Amit Shah ngasi ayuk pung 10 ga khairong ta kum matam da Churasan pu da chatlaga da Churasan bi tongan ba CSO sing su unaduna hojing oiri ba irang asi waroi silma purokna ba musu santi hanjalakna ba thorang sing lokhala gani haina pau mana hairi hojing pau bi oiradi Imphal gi ju ka phu matam asi ayuk pung 10 hojing usoi pung 10 minute nipu ga manga tarakna maram oirga hojing karphu thamni ba karphu matam te sila pagloina hojing tongan fam sing su hojing karphu matam lo sila pagloina mayum da hanana ba poche lei bala ma mi ke ama hojing lambi da leinari lambi traffic jam sing kaya am su thok ba khoi ni uri